Tuan tuan social media regular for support power tang hana mem na thamzigi ahan bada hauji asuma kori ba bangi saktam ama adu haidu thangdo si Chusampur gi Kangbai da police ka muknakhare gi saktam amani mem yeng tamsi Papa Madana All Manipur Working Journalist Union President Wakemsa Shamjaibu NIA gi officer singna tathita waiba mon satharki thawung adu yaning da bafungdok Kaisampat Laimizam like Kai Community Hall da media person singna sit and protest satakre hadi Marathana Class 10 tamlibu mahirui singi khudong sa ba mata thamjage madudi exam ama correct tawba haibisi hokiba past exam paper sing analysis tawba nainaba yamna important oi duna vectorial tutorial gi math science amasum social science ki maroiba HSLC gi exam da hangkiba sei taragi mamangi question sing solve tawduna nainaraduna form lyric sing loinana makoina piba suggestion sing asi adugo handa English sing ani kungan thugi HSLC exam da hangkiba question sing aduga kayam yamna matching oikibagi amasum kayam yamna sanabagi haibadu mayamgi mafamda thamjage Mathematics da 80 mark ki manuna 77 mark sanaki masi 96% di sanare habani loinana Social Science da 80 mark ki manunda 61 mark sanaki masi 76% sanare habani Science da 80 mark ki manunda 44 mark sanaki masi 55% sanaki habani loinana Vector S series ki 2022 HSLC Handak hangkiba question sing adugi solution yawba booklet sing adusu phangbiragani loinana class 10 gi second foundation course ki vector tutorials kwa kaithil akham lekai da laklibo August tang tara English sing ani kungani thuidigi haujaragani amasum limited seat oigani satra kunga manga khatang laujagani sohaire dugu ma'am akupa morol gi dam screen da pizariba phone number asida contact to biyo dugu ma'am hena khudong sanaba videos ki description na sumugi contact details ma'am hapsaramge athubu matamda khudong saba silobiyu contact to biyo makasa tharak poina hoyelan pawgi editorial kalam dagi lokho sarakana ma'am da special content mo na thamjage CID office mai sakhiba sapsaba maram khangdok pasungani state sigi ariba CID criminals investigation department gi office mai na tumna sakre thogdok si July 13 ga mathu English ingani ga kungani thoya masum August ama English ingani ga kungani thogi lonaba hingi nongyai matungda thokibani haujipudi thokrabani na thoningdaba lebak thibani haiduna haide thogdok sida uttangoi onkraba pulam sing amu halakadaba sunatre mai sakraba CID gi complex digi thangnana leiba secretariat south block ki saruk sing amasum CRPF ki barrack sing sakriba maiduna waihauda badu leiba kyamna phare haba wafum su phungdokna khibani adubu thawdok sida criminal case kya gi maroiba documents sing record bomb nongmai maru metal detector na sing mayawna computer set sing loina mangkhre haba khaki maram sunatana amasum thawoina mina thuon ma thawdu oigani haibigi wafam sunatana thokriba thawdok tu karidagi karamna thokhibano amasum maduda amangata thokraba polam singna kari no haibududi sapsana khangdok pasungani maramdi mai sakraba complex da laikibado Inspector General of Police IGP Intelligence ki yauna CID ki crime branch security amasum technical gi ASP ahum gi office sing yauribani sei khragi mamangda special branch ASB gi office su complex da puna leramani adubu ASP CID ASB gi office ti first MR Manak Manipur Central Jail gi mayukna bada hongdokhibadigi yahogdabani leiramlabadi ut on bada yaronggadoribani hoi leibak thiba amasum khudong thiba thawdok si thokrabrina thokrasano electric short circuit gi tholaktuna maina tumna sakhiba oiramba budiyai adubo IG intelligence ki yauna SP ahum gi office ka singdagi manaba pungphamda electric short circuit tholaktuna khambrang nangna amukta mai hawraktuna sakhalakpa oiramgadra
ꯑꯃꯨꯛꯇꯗ ꯀꯝꯄ꯭ꯂꯦꯛꯁ ꯑꯁꯤꯗ ꯂꯩꯕ ꯑꯣꯐꯤꯁꯁꯤꯡꯗ ꯀꯅꯦꯛꯁꯟ ꯇꯧꯔꯤꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯋꯥꯌꯔ ꯁ꯭ꯋꯤꯆ ꯕꯣꯛꯁꯅꯆꯤꯡꯕꯗꯒꯤ ꯍꯧꯔꯛꯄ ꯃꯩ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯀꯝꯄ꯭ꯂꯦꯛꯁ ꯑꯁꯤꯒꯤ ꯕꯤꯜꯗꯤꯡꯒꯤ ꯃꯆꯤ ꯑꯃꯗꯒꯤ ꯍꯧꯔꯛꯄ ꯑꯣꯏꯒꯗꯣꯏꯅꯤ꯫ ꯃꯁꯤ ꯑꯣꯏꯔꯒꯗꯤ ꯑꯔꯥꯡꯕ ꯅꯤꯜ ꯈꯣꯡꯕꯁꯨ ꯂꯩꯇꯕ ꯑꯃꯝꯕ ꯑꯍꯤꯡꯗ ꯁꯛꯂꯛꯈꯤꯕ ꯃꯩꯗꯨꯅ ꯀꯝꯄ꯭ꯂꯦꯛꯁꯁꯤꯒꯤ ꯑꯣꯐꯤꯁ ꯃꯔꯤ ꯇꯨꯝꯅ ꯆꯥꯛꯅꯕ ꯋꯥꯏꯗꯨꯅ ꯁꯟꯗꯣꯛꯇ꯭ꯔꯤꯉꯩ ꯍꯧꯒꯠꯂꯛꯄꯗ ꯊꯦꯡꯅꯍꯧꯒꯗꯕ ꯀꯝꯄ꯭ꯂꯦꯛꯁ ꯑꯁꯤꯒꯤ ꯊꯧꯗꯥꯡ ꯂꯧꯒꯗꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯥ? ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯆꯪꯂꯛꯄꯗꯗꯤ ꯀꯅꯥꯅꯣ, ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ, ꯀꯔꯤꯒꯤꯅꯣ, ꯀꯅꯥ ꯎꯅꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕꯤꯅꯕ ꯅꯣꯡꯃꯩ ꯄꯥꯏꯕ ꯁꯟꯇ꯭ꯔꯤ ꯗ꯭ꯌꯨꯇꯤ ꯇꯥꯕ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯂꯩ꯫ ꯃꯦꯟꯇꯦꯜ ꯗꯤꯇꯦꯛꯇꯔ ꯄꯥꯏꯕ ꯅꯨꯄꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯐꯥꯎꯕ ꯂꯩ꯫ ꯑꯗꯨꯕꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅ ꯏꯁꯤꯡ ꯂꯤꯠꯍꯟꯗꯕ ꯃꯈꯩ ꯆꯦꯛꯁꯤꯜꯂꯒ ꯑꯃꯝꯕ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡꯒꯤ ꯃꯇꯝꯗꯅ ꯃꯄꯨ ꯄꯥꯟꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯊꯧꯗꯣꯛꯁꯤ ꯊꯣꯛꯈ꯭ꯔꯕꯁꯨ ꯍꯧꯈ꯭ꯔꯕꯁꯨ ꯀꯔꯤꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯊꯤꯗꯣꯛꯍꯧꯕ ꯆꯨꯝꯒꯅꯤ꯫ ꯍꯥꯏꯕꯗꯤ ꯄ꯭ꯔꯥꯏꯃ ꯐꯦꯁꯤ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯅꯣꯂꯦꯖ ꯐꯖꯅ ꯂꯩꯕ ꯑꯣꯐꯤꯁꯔꯁꯤꯡꯗ ꯁꯤꯟꯅꯗꯨꯅ ꯊꯤꯖꯤꯜꯍꯟꯕ ꯆꯨꯝꯒꯅꯤ꯫ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯍꯣꯝꯒꯤ ꯊꯕꯛꯁꯨ ꯄꯨꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝꯗ FIR ꯑꯃ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯔꯦꯀꯣꯔꯗꯁꯤꯡ ꯃꯩ ꯆꯥꯛꯈ꯭ꯔꯕꯁꯨ ꯑꯌꯥꯝꯕꯅ ꯗꯤꯖꯤꯇꯦꯜ ꯐꯣꯔꯃꯦꯠꯇ ꯊꯝꯂꯝꯂꯦ ꯍꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯗꯤꯖꯤꯇꯦꯜ ꯐꯣꯔꯃꯦꯠꯇ ꯍꯥꯞꯂꯒ ꯊꯝꯕ ꯀꯝꯄ꯭ꯌꯨꯇꯔ ꯑꯣꯟꯈ꯭ꯔꯕꯗꯤ ꯋꯥꯍꯟꯊꯣꯛ ꯂꯩꯒꯗ꯭ꯔꯥ? ꯀꯟꯐꯤꯗꯦꯟꯁꯤꯌꯦꯜ ꯔꯦꯀꯣꯔꯗꯁꯤꯡꯅꯤꯅ ꯋꯦꯕꯁꯥꯏꯠꯇꯁꯨ ꯑꯞꯂꯣꯗ ꯇꯧꯔꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯊꯧꯗꯣꯛꯁꯤꯕꯨꯗꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯅꯤ ꯍꯥꯏꯕꯕꯨ ꯏꯟꯇꯦꯂꯤꯖꯦꯟꯁ ꯌꯨꯅꯤꯠ ꯑꯃꯗ ꯊꯣꯛꯄꯅꯤ꯫ ꯆꯍꯤ ꯌꯥꯝꯂꯕ ꯁ꯭ꯇꯔꯛꯆꯔ ꯄꯨꯝꯅꯃꯛꯇꯁꯨ ꯊꯣꯛꯄ ꯅꯠꯇꯦ꯫ ꯃꯔꯤ ꯃꯈꯣꯡ ꯊꯤꯗꯣꯛꯍꯧꯕꯅ ꯃꯥꯏꯀꯩ ꯐꯪꯅ ꯀꯥꯟꯅꯒꯅꯤ ꯍꯥꯏꯕꯅꯤ ꯍꯥꯏꯅꯁꯨ ꯉꯁꯤꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯊꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯃꯌꯥꯝꯅ ꯇꯦꯟꯇꯛꯄ ꯄꯥꯎ ꯈꯛꯇꯪ ꯍꯥꯞꯆꯔꯝꯒꯦ꯫ ꯃꯌꯥꯝ ꯂꯣꯏꯐꯝ ꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯇꯒꯤ ꯂꯧꯈꯠꯆꯔꯒ ꯕꯪꯒ꯭ꯂꯥꯗꯦꯁ, ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯃꯅꯤꯄꯨꯔꯗ ꯆꯪꯂꯛꯂꯤꯕ ꯑꯁꯤ ꯂꯩꯉꯥꯛꯅ ꯆꯞ ꯆꯥꯅ ꯆꯦꯛ ꯇꯧꯍꯧꯕ ꯆꯨꯝꯒꯅꯤ꯫ ꯔꯟꯖꯤꯠ, ꯌꯦꯜꯍꯧꯃꯤ ꯅꯠꯇꯕ ꯕꯪꯒ꯭ꯂꯥꯗꯦꯁꯤ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔꯤꯁ ꯀꯌꯥ ꯃꯅꯤꯄꯨꯔꯗ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝ ꯍꯦꯟꯒꯠꯂꯛꯂꯤꯕꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯇꯝ ꯆꯥꯅ ꯆꯞ ꯆꯥꯅ ꯆꯦꯛ ꯇꯧꯍꯧꯕ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯁꯨꯒꯨꯅꯨ ꯀꯦꯟꯗ꯭ꯔꯒꯤ MLA ꯀꯦ ꯔꯟꯖꯤꯠꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝꯒꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯃꯇꯝꯗ ꯍꯥꯎꯁꯀꯤ ꯃꯦꯝꯕꯔꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯗꯨꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯦ ꯔꯟꯖꯤꯠꯅ ꯋꯥꯍꯪ ꯀꯌꯥ ꯄꯨꯈꯠꯂꯗꯨꯅ ꯅꯧꯅ ꯃꯅꯤꯄꯨꯔꯗ ꯈꯨꯜ 85 ꯅꯧꯅ ꯁꯦꯝꯂꯝꯂꯦ, ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯊꯥꯒꯠꯂꯛꯏ ꯍꯥꯏꯕ ꯇꯥꯏ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯔꯝꯕ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯣ ꯂꯤꯁꯠ ꯑꯃ ꯄꯤꯕꯤꯌꯨ꯫ ꯌꯨꯝ 4-5 ꯆꯣꯡꯊꯣꯛꯂꯒ ꯈꯨꯜ ꯑꯃ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯕꯔꯥ? ꯑꯥꯙꯥꯔ ꯂꯤꯡꯀꯤꯡꯅꯆꯤꯡꯕ ꯅꯤꯡꯊꯤꯅ ꯇꯧꯍꯧꯕ ꯆꯨꯝꯒꯅꯤ꯫ ꯃꯤꯅꯤꯁꯇꯔꯅ ꯆꯞ ꯆꯥꯅ ꯂꯩꯕꯥꯛꯀꯤ ꯌꯦꯡꯂꯒ ꯄꯥꯎꯈꯨꯝ ꯄꯤꯕꯤꯌꯨ ꯍꯥꯏꯈꯤ꯫ MLAꯒꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯍꯥꯎꯁꯀꯤ ꯂꯤꯗꯔꯁꯨ ꯑꯣꯏꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯦꯔꯦꯅ ꯍꯥꯏ ꯔꯦꯚꯤꯅ꯭ꯌꯨ ꯗꯤꯄꯥꯔꯠꯃꯦꯟꯠ ꯔꯦꯀꯣꯔꯗꯀꯤ ꯃꯇꯨꯡꯏꯟꯅ ꯃꯅꯤꯄꯨꯔꯗ ꯈꯨꯜ 2,792 ꯂꯩꯔꯤ꯫ ꯆꯨꯝꯃꯤ, ꯅꯧꯅ ꯈꯨꯜ 85 ꯁꯦꯝꯒꯦ ꯍꯥꯏꯗꯨꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯊꯥꯔꯛꯄ ꯂꯩ꯫ ꯆꯨꯔꯆꯥꯟꯄꯨꯔ, ꯇꯃꯦꯡꯂꯣꯡ, ꯁꯦꯅꯥꯄꯇꯤ ꯑꯃꯗꯤ ꯇꯦꯡꯅꯧꯄꯥꯜꯗꯅꯤ꯫ MLAꯅ ꯁꯄ꯭ꯂꯤꯃꯦꯟꯇꯔꯤ ꯋꯥꯍꯪ ꯍꯪꯂꯗꯨꯅ ꯃꯅꯤꯄꯨꯔꯗ ꯆꯞ ꯆꯥꯕ ꯁꯤꯁꯇꯦꯝ ꯑꯃ ꯊꯝꯍꯧꯗ꯭ꯔꯕꯗꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯑꯁꯤ ꯃꯨꯠꯈꯤꯕ ꯌꯥꯅ ꯂꯩꯔꯛꯀꯅꯤ꯫ ꯌꯦꯜꯍꯧꯃꯤ ꯀꯟꯕ ꯋꯥꯔꯛꯀꯅꯤ꯫ ꯃꯁꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤꯗꯃꯛ ꯉꯁꯤꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯗ ꯋꯥꯍꯪꯁꯤꯡ ꯑꯁꯤ ꯄꯨꯈꯠꯄꯅꯤ ꯍꯥꯏꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤꯗꯤ ꯍꯥꯟꯅꯗꯒꯤ ꯑꯁꯣꯏꯕ ꯀꯌꯥ ꯂꯩꯔꯝꯈꯤ꯫ ꯔꯦꯚꯤꯅ꯭ꯌꯨ ꯗꯤꯄꯥꯔꯠꯃꯦꯟꯠꯅꯆꯤꯡꯕ ꯀꯌꯥꯒꯤ ꯑꯣꯐꯤꯁꯔꯁꯤꯡ ꯀꯌꯥꯅ ꯈꯨꯜ ꯍꯦꯛꯇ ꯄꯤꯊꯣꯛꯂꯝꯕ ꯂꯩ꯫ ꯁꯤꯁꯤꯄꯨꯔꯗ ꯐꯥꯎꯕ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁꯔ ꯑꯃꯅ ꯂꯝ ꯄꯤꯊꯣꯛꯂꯝꯕꯒꯤ ꯐꯥꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯣꯐꯤꯁꯔꯁꯤꯡ ꯆꯦꯛꯁꯤꯟꯕꯤꯌꯨ, ꯂꯩꯉꯥꯛꯀꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯊꯕꯛ ꯇꯧꯕꯤꯒꯅꯨ꯫ ꯌꯨꯝ 4-5 ꯊꯣꯛꯂꯒ ꯈꯨꯜ ꯑꯃ ꯍꯦꯛꯇ ꯁꯦꯝꯕ ꯌꯥꯗꯦ꯫ MLA ꯖꯣꯏ ꯀꯤꯁꯟ ꯍꯪꯂꯛꯄ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯑꯦꯟড ꯍꯤꯜꯁꯀꯤ ꯃꯤꯅꯤꯁꯇꯔ ꯂꯦꯠꯄꯥꯎ ꯍꯥꯎꯀꯤꯞꯅ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯔꯤꯌꯥꯗ ꯊꯥꯗꯔꯤꯕ ꯁꯦꯟꯐꯝꯁꯤꯡ ꯃꯥꯡꯒꯗꯕ ꯂꯩꯇꯦ, ꯃꯈꯥ ꯂꯦꯝꯍꯧꯕꯁꯤꯡ ꯅꯤꯡꯊꯤꯅ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯈꯤ꯫ MLA ꯔꯟꯖꯤꯠꯅ ꯍꯪꯂꯛꯄ ꯋꯥꯍꯪ ꯑꯃꯗ ꯂꯦꯠꯄꯥꯎ ꯍꯥꯎꯀꯤꯞꯅ 15 ꯑꯃꯁꯨꯡ 14 ꯐꯥꯏꯅꯥꯟꯁ ꯀꯃꯤꯁꯟꯒꯤ ꯃꯈꯥꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯥꯗꯔꯛꯄ ꯁꯦꯟꯐꯝ ADC ꯋꯥꯏꯁ ꯄꯤꯖꯒꯦ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯑꯦꯟ ꯊꯦꯡꯛ ꯌꯨ꯫